ꯃꯌꯥꯝꯗꯣ ꯑꯩ ꯂꯐꯨꯁꯤꯒꯅꯦ ꯃꯇꯔꯒꯅꯦ ꯏꯔꯣꯟꯒꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯇꯔꯁꯦ ꯂꯣꯏꯔꯦ ꯃꯇꯔꯁꯦ ꯌꯥꯝ ꯐꯠꯂꯝꯗꯔꯦ ꯈꯪꯕ꯭ꯔꯥ ꯑꯅꯤꯈꯛ ꯌꯥꯎꯔꯤ ꯃꯥꯅꯤꯅꯦ ꯍꯥꯏꯗꯤꯅꯦ ꯃꯟꯊꯣꯛꯄꯗ ꯁꯤꯗꯣꯔꯦ ꯑꯗ ꯁꯤ ꯂꯐꯨꯁꯤꯒꯅꯦ ꯏꯔꯣꯟꯒꯦ ꯂꯐꯨꯁꯦ ꯃꯈꯣꯡ ꯂꯣꯝꯃꯤꯅꯦꯕ ꯀꯌꯥꯝ ꯅꯧꯔꯤ ꯊꯣꯠ ꯊꯣꯠ ꯅꯧꯔꯤ ꯄꯣꯠꯁꯦ ꯑꯝꯇꯪ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯟꯒꯦ ꯑꯝꯇꯪ ꯃꯌꯥꯝ ꯎꯠꯂꯛꯀꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯆꯥꯝꯃꯒꯦ ꯍꯧꯖꯤꯛ ꯁꯣꯏ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯆꯥꯝꯃꯦꯀꯣ ꯆꯥꯝꯃꯦ ꯍꯧꯖꯤꯛ ꯆꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯥꯡꯒꯠꯈ꯭ꯔꯒꯦ ꯃꯌꯥꯝ ꯀꯨꯀꯔꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯨꯀꯔꯗ ꯊꯥꯡꯒꯠꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯝꯍꯜꯂꯒ ꯏꯔꯣꯟꯕꯁꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯂꯐꯨ ꯏꯔꯣꯟꯕ ꯍꯥꯎꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯩ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯣ ꯁꯦꯕꯣꯠꯀꯅꯦ ꯁꯦꯕꯣꯠꯀ ꯉꯥꯒ ꯑꯃꯨꯛ ꯊꯣꯡꯉꯒꯦꯀꯣ ꯁꯤꯁꯤꯃ ꯊꯣꯡꯉꯒꯦ ꯍꯧꯖꯤꯛ ꯁꯤ ꯁꯦꯕꯣꯠꯀ ꯉꯥꯒ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝꯀꯣ ꯂꯣꯏꯔꯒ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯂꯒꯦ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯈꯤꯒꯦ ꯍꯧꯖꯤꯛ ꯁꯤꯁꯤꯒ ꯑꯗꯩꯗꯤ ꯑꯃ ꯀꯩ ꯇꯧꯕ ꯌꯥꯕꯁꯦ ꯌꯦꯡꯒꯦ ꯑꯗꯩꯗꯤ ꯉꯥ ꯕꯖꯥꯔꯒ ꯇꯧꯔꯒ ꯆꯥꯔꯒ ꯂꯐꯨ ꯏꯔꯣꯟꯊꯔꯒꯦ ꯉꯥ ꯕꯖꯥꯔꯒ ꯑꯗ ꯁꯦꯝꯃ ꯊꯣꯡꯉꯒꯦꯀꯣ ꯑꯗ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯔꯣꯏꯗꯕꯅꯤꯅ ꯁꯤ ꯊꯣꯡꯖꯤꯜꯂꯒꯦ ꯅꯨꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯨ ꯁꯦꯕꯣꯠꯁꯤꯁꯨꯅꯦ ꯁꯦꯝꯕ ꯂꯣꯏꯔꯦꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯏꯉꯥꯟ ꯉꯥꯟꯊꯣꯛꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯕꯥꯏꯜꯒꯁꯦ ꯄꯥꯏꯃꯟꯗꯅ ꯃꯃꯥꯏ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯁꯦꯕꯣꯠ ꯁꯦꯝ ꯂꯣꯏꯔꯦ ꯁꯦꯕꯣꯠꯁꯤꯁꯨ ꯈꯤꯇꯪ ꯑꯃꯈꯛ ꯂꯤꯕ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯁꯨ ꯌꯥꯝ ꯂꯤꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯆꯤꯡꯁꯦ ꯆꯨꯞꯄ ꯆꯥꯕ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯉꯥꯒ ꯌꯥꯎꯔꯕꯅꯤꯅ ꯁꯨꯝ ꯍꯥꯎꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯁꯤꯁꯦ ꯊꯣꯡꯉꯛꯑꯒꯦ ꯊꯣꯡꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯂꯐꯨ ꯏꯔꯣꯟꯕꯗꯤ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯅꯠꯇꯦ ꯁꯣꯔꯤ ꯉꯥꯛꯇꯪ ꯂꯦꯞꯄꯤꯒꯦꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯑꯇꯩꯁꯨ ꯎꯍꯜꯂꯛꯑꯒꯦ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯂꯞꯇꯣꯔꯦꯀꯣ ꯑꯅꯤꯔꯛ ꯁꯨꯈ꯭ꯔꯦꯀꯣ ꯑꯅꯤꯔꯛ ꯈꯛꯇ ꯀꯥꯃꯟꯈꯤꯒꯦ ꯈꯤꯇꯪ ꯆꯥꯎꯅ ꯀꯥꯃꯟꯈꯤꯒꯦ ꯈꯔ ꯃꯨꯟꯅ ꯍꯥꯎꯅꯕ ꯃꯌꯥꯝ ꯁꯦꯕꯣꯠ ꯊꯣꯡꯕꯁꯨ ꯍꯧꯖꯤꯛ ꯂꯣꯏꯗꯣꯔꯦ ꯈꯤꯇꯪꯈꯛ ꯊꯣꯡꯉꯦ ꯉꯁꯥꯏ ꯃꯔꯤꯈꯛ ꯎꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯉꯥꯒꯀꯣ ꯑꯩꯗꯤ ꯉꯥ ꯕꯖꯥꯔ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨꯝ ꯁꯤ ꯉꯥꯁꯦ ꯊꯣꯡꯉꯅꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯂꯐꯨ ꯏꯔꯣꯟꯕꯗꯨꯒꯅꯦ ꯕꯖꯥꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯂꯐꯨ ꯏꯔꯣꯜꯂꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯃꯨꯛꯇꯪ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯃꯨꯜꯂꯅꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯈꯤꯇꯪ ꯃꯩ ꯐꯛꯍꯟꯒꯦ ꯃꯍꯤꯕꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯃꯁꯂꯥ ꯃꯍꯤ ꯑꯣꯏꯅ ꯈꯤꯇꯪꯒ ꯍꯥꯞꯄꯦꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯐꯨ ꯏꯔꯣꯟꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯒ ꯂꯩ ꯑꯗꯣ ꯊꯣꯡꯒꯥ ꯃꯣꯔꯣꯛ ꯂꯩꯔꯦꯀꯣ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯃꯣꯏ ꯒꯨꯍꯥꯇꯤꯒꯤ ꯂꯐꯨ ꯑꯣꯏ ꯇꯧꯔꯤꯔꯥ ꯈꯪꯗꯦꯀꯣ ꯀꯩꯅꯣ ꯇꯧꯔꯤ ꯀꯩ ꯍꯥꯏ ꯊꯣꯠꯇꯤ ꯊꯣꯠꯂꯒꯅꯦꯀꯣ ꯀꯩꯅꯣ ꯇꯧꯕꯤꯗꯣ ꯑꯣꯏꯔꯦ ꯃꯨꯁꯟꯕꯤꯗꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯨꯖꯔꯁꯨꯅ ꯍꯥꯎꯔ ꯂꯣꯏꯔꯦꯀꯣ ꯊꯣꯡꯒꯥ ꯃꯣꯔꯣꯛ ꯅꯝꯅ ꯏꯔꯣꯜꯂꯒ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯁꯨ ꯎ ꯃꯣꯔꯣꯛ ꯐꯪꯉꯛꯇ꯭ꯔꯦ ꯑꯩ ꯑꯗꯨꯗꯨꯅ ꯑꯇꯦꯛꯄꯅ ꯁꯨꯝ ꯏꯔꯣꯜꯂꯦ ꯑꯀꯪꯕꯅ ꯏꯔꯣꯟꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯤꯗꯅ ꯑꯇꯦꯛꯄꯅ ꯏꯔꯣꯜꯂꯒꯦꯀꯣ ꯃꯆꯨꯗꯤ ꯐꯖꯗꯣꯏꯅꯦꯕ ꯑꯀꯪꯕꯅ ꯏꯔꯣꯜꯂꯝꯃꯗꯤ ꯍꯥꯏꯗꯤ ꯑꯀꯪꯕ ꯑꯉꯥꯡꯕꯅ ꯏꯔꯣꯜꯂꯝꯃꯗꯤ ꯐꯖꯗꯣꯏꯅꯦ ꯃꯆꯨꯀꯣ ꯑꯗꯣ ꯑꯩ ꯐꯖꯔꯁꯨ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅೋ ꯍꯥꯏꯔꯒꯅꯦ ꯑꯗꯨ ꯂꯐꯨꯁꯦ ꯃꯣꯏꯒꯤ ꯑꯁꯥꯃꯤꯁꯀꯤ ꯂꯐꯨ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯒꯨꯍꯥꯇꯤꯒꯤ ꯑꯩꯈꯣꯏ ꯖꯨꯝꯕꯨꯒꯤꯅꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯉꯔꯥꯡ ꯀꯛꯊꯕ ꯍꯥꯏꯇꯥꯔꯦ ꯂꯐꯨꯗꯣ ꯂꯐꯣꯏꯔꯣ ꯀꯩꯔꯣ ꯃꯌꯥꯝ ꯀꯛꯊꯕ ꯑꯗꯨꯗꯨꯅ ꯂꯐꯨꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒ ꯃꯥꯟꯅꯗ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯃꯨꯠꯇꯛ ꯆꯠꯂꯦꯀꯣ ꯑꯗꯨ ꯂꯩꯔꯒ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯃꯇꯔ ꯐꯨꯠꯄꯗꯣꯀꯣ ꯑꯗ ꯁꯤ ꯇꯣꯅꯤꯡꯈꯣꯛꯇꯣ ꯂꯩꯔꯦ ꯁꯤꯁꯤꯒ ꯇꯣꯅꯤꯡꯈꯣꯛꯀꯁꯦ ꯌꯥꯝꯗꯦꯗ ꯑꯗꯨꯝ ꯆꯥꯅꯤꯡꯕꯩ ꯑꯗꯨꯝ ꯆꯥꯔꯕꯅꯤ ꯁꯤ ꯏꯔꯣꯜꯂꯛꯈꯤꯒꯦꯀꯣ ꯏꯔꯣꯜ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯍꯟꯒꯦ ꯈꯨꯠꯅ ꯄꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯇꯦꯟꯒꯗꯣ ꯑꯥꯗ ꯂꯩꯍꯧꯔꯦ ꯇꯧꯔꯔꯣꯏꯒꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯌꯨꯛꯇ ꯀꯔꯤꯝ ꯆꯥꯍꯧꯗꯦ ꯊꯟꯒ ꯆꯥꯒ ꯆꯥꯏ ꯁꯤ ꯃꯣꯔꯣꯛ ꯇꯛꯈꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯂꯐꯨ ꯍꯥꯞꯆꯤꯜꯂꯒꯦ ꯂꯐꯨ ꯍꯥꯞꯄꯦꯀꯣ ꯑꯩ ꯁꯨꯝꯗꯣꯛꯇ꯭ꯔꯦ ꯑꯗꯨꯝ ꯂꯐꯨꯁꯦ ꯃꯍꯤ ꯍꯥꯞꯄ ꯆꯥꯅꯩꯀꯣ ꯑꯗꯨꯗꯨꯅ ꯃꯍꯤ ꯍꯥꯞꯄꯔꯣꯏꯒꯦ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯏꯁꯤꯡꯕꯨꯗꯤ ꯆꯤꯊꯣꯛꯈ꯭ꯔꯒꯁꯨꯀꯣ ꯑꯗꯨꯒ ꯁꯨꯝꯗꯣꯛꯑꯒ ꯏꯔꯣꯟꯕꯗꯨꯗꯤ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯝ ꯏꯔꯣꯟꯁꯜꯂꯛꯑꯒꯦꯀꯣ ꯂꯐꯨꯁꯦꯀꯣ ꯊꯣꯠꯄꯗꯤ ꯀꯌꯥꯝ ꯊꯣꯠꯂꯤ ꯈꯨꯊꯣꯠ ꯑꯃ ꯇꯣꯅꯤꯡꯈꯣꯛ ꯍꯥꯞꯆꯤꯜꯂꯦꯀꯣ ꯑꯣꯠꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤꯁꯦꯀꯣ ꯐꯖꯅ ꯑꯝꯇꯪ ꯑꯣꯠꯈꯤꯒꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯑꯩꯒꯤ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯃꯆꯨ ꯍꯥꯏꯗꯤ ꯐꯖꯗ꯭ꯔꯁꯨ ꯍꯥꯎꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯇꯔꯒ ꯏꯔꯣꯜꯂꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯅꯤꯡꯁꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯐꯛꯄꯥꯏꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯤꯁꯤꯒꯅꯦ ꯐꯛꯄꯥꯏꯒ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯩꯔꯥ ꯈꯪꯗꯦ ꯁꯤ ꯏꯔꯣꯟꯕꯁꯤꯒ ꯐꯛꯄꯥꯏ ꯍꯥꯞꯄꯝꯃꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯌꯨꯝꯒꯤ ꯐꯛꯄꯥꯏ ꯄꯥꯜꯍꯧꯕꯗꯣ ꯅꯤꯡꯁꯤꯡꯉꯦ ꯎꯔꯛꯑꯦ ꯃꯤꯠꯇ ꯃꯌꯥꯝ ꯑꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯣꯅꯤꯡꯈꯣꯛꯁꯤꯁꯨ ꯖꯨꯝꯕꯨꯗꯒꯤ ꯍꯦꯛꯄꯅꯤ ꯇꯥꯞꯇ ꯈꯔ ꯊꯥꯕꯗꯣ ꯍꯌꯦꯡ ꯎꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃꯗꯇꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯁꯤꯁꯦ ꯍꯥꯞꯄꯦ ꯑꯩ ꯏꯔꯣꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯍꯥꯎꯒꯗ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯀꯩ ꯃꯊꯦꯜ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯁꯦꯕꯣꯠꯀ ꯉꯥꯒ ꯊꯣꯡꯕꯗꯣ ꯁꯦꯕꯣꯠꯁꯦ ꯃꯔꯨ ꯈꯤꯇꯪ ꯌꯥꯎꯈ꯭ꯔꯦ ꯑꯃꯈꯛ ꯃꯔꯨ ꯌꯥꯎꯔꯤ ꯑꯍꯨꯝꯈꯛꯅ ꯅꯧꯔꯝꯃꯤꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯂꯧꯊꯣꯛꯑꯅꯤ ꯑꯗꯩꯗꯤ ꯁꯤꯒ ꯑꯩꯒꯤ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯃꯌꯥꯝ
ꯁꯥꯎꯅꯤ ꯂꯣꯏꯔꯦ ꯑꯗꯩ ꯁꯤꯁꯤꯅ ꯏꯁꯀ꯭ꯋꯥꯁ ꯑꯉꯥꯟꯕꯀꯣ ꯉꯥ ꯕꯖꯥꯔꯁꯤꯒ ꯑꯗꯩ ꯊꯕꯤꯁꯤꯒ ꯑꯩ ꯆꯥꯊꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯌꯥꯝꯖꯗꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯎꯒꯅꯤ ꯃꯌꯥꯝ ꯂꯐꯨ ꯏꯔꯣꯟꯕ ꯑꯇꯩꯗꯤ ꯇꯣ ꯁꯦꯕꯣꯠ ꯊꯣꯡꯕꯁꯤꯕꯨꯗꯤ ꯁꯨꯝ ꯉꯥ ꯌꯥꯎꯔꯕꯅꯤꯅ ꯍꯥꯎꯗꯣꯏꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝꯕꯁꯨ ꯌꯥꯎꯕꯅꯤ ꯄꯥꯝꯗꯕꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯃꯦꯟꯗꯤ ꯁꯤ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯃꯌꯥꯝꯅ ꯆꯥꯅꯤꯡꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯆꯥꯅꯤꯡꯕ꯭ꯔꯥ ꯃꯁꯛ ꯊꯤ ꯀꯥꯏꯅ ꯍꯥꯎꯔꯒꯦ ꯈꯟꯒꯅꯨ ꯍꯥꯎꯗꯣꯏꯅꯤ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯗꯣꯏꯅꯤ ꯂꯐꯨꯁꯦ ꯌꯥꯝ ꯊꯤꯅ ꯊꯣꯠꯂꯤ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅꯤꯀꯣ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯔꯨꯈꯤꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯃꯊꯦꯜꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯎꯀꯣ ꯆꯥꯕꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯎꯠ ꯂꯩꯔꯒꯗꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯝꯇꯪ ꯐꯖ ꯊꯤꯠꯊꯈꯤꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯗꯣꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ